हौजिक फाउगी मरु ओइबा पाउ मुस्लिम ऑर्गेनाइजेशन खरना मिटोप खंडोपगी थबक चथबा हौख्रे खुरुमजरे ISTV पाउमियंग ताबिरिबसिंग तराम नोकचरे हौजिमा पुंगैबा पाउ हट्टा गोलापट्टी डेवलपमेंट काउंसिल मुस्लिम काउंसिल मणिपुर मुस्लिम वेलफेयर ऑर्गेनाइजेशन की अपुनबा कांगबु अमना ngasi ayuk hata golapatti gi akoibada leiba miyosing amamamta oina mitop khandokpagi thabak chathakre ngasi gi mitop khandokpagi thabak aduda JCILPS ki thomi sing su saruk yake JCILPS ki ko convener MD Khairuddin Saha moijing mayumna फोंदोरकपदा ngasi chathariba mitop khandokpagi thabagasi makhatana manipur gi mitai pangal sing taba mafam singda makhatana sathakigani JCILPS na insolusingani tara manga dagi mitai pangal singna khundaba mafam singda mitop miancha khandokpagi thabag chathaduna lakli kanagumba singna manipur gi mitai pangal singna taba mafam singda mitop miancha sing pusilakpa amadi khunda hanba matam kaya gi mamang dagi thingduna lakli makhatana su athingba si thamkigani Manipur da lairiba mitai pangal singna masa masagi ming iba matamda ahobada MD haplaga mingi aroibada masa masagi yumnak habiu haina phongdorakhe Manipur gi maitai ta pangal na taba khunpham khuding makta akhoi series wise ngasi dagi horaga loina makse akhoi pangthoagani aduga pangthoaba matungda Manipur da lairiba maitai pangal singna kanagomba mitop amatabu pusanna plan taude pusanju pusal haloi laisu lehaloi tawbatabu India gi state atopa state singda lairiba miyoi singna Manipur da lakpa matamda laining laisol manaba kharana kanagomba golapati da muslim marakta maitai pangal marakta laining laisol manaru buduna maram moraga makogi laining laisol tawbuda khudong chana bagi damakta barada laijabadudi everywhere barada lairi layu barada akhoi barada laiba pot thingde tawbatabu lairiba midu kanano identify tawminnasi haibni Border issue Manipur University ki VC ki watok amadi weightlifter Sanjita ki issue bu namsin bagi matang da Manipur Students Association Delhi na ngarang Delhi University ki Arts Faculty da mifam pangthokre mifam aduna Bharat Sarkar na issue sing asigi matang da khangsin nadana leithokpa bu yaningdaba phongdokhe Manipur gi lam India na pithokpagi hak leite Bharat Sarkar na Myanmar themna bagi Manipur gi lam pithokpa yahaloidabani Manipur University gi VC gi matang da Bharat Sarkar na thausa na leiba yaningde Manipur gi sanaroi singbu Bharat Sarkar na namthana ba khona bagi mahai adu Sanjita na phangle BJP Sarkar na India gi atai mafam da communal divide election mamang da chathabagum Manipur da su chatharakle miyam na Sarkar asibu kupna yengsinba mathau tai haiba wafam phongdokna khe issue sing asigi amato oiba hauruphamde India na Manipur bu nampu sasan tauba amadi yadraga military sijinnagani haiba Delhi gi lengak lol adudagini Delhi gi nampu sasan asigi mayukta lakliba July 19 da Ministry of External Affairs ki office mamang da miyam gi oiba protest ama chathanaba mifam aduna warip lokre haina aikhoi gi Delhi correspondent Sharam Roses na pirakpa pau amana khangalakle Lengang na satkiba tang taruk tagi street vendor phamba yaroi haiduna kudak tagi akanba mahong da chatarakliba thawng ase maram sade haina roadside vendors welfare association khwairaman kaithel na yaningdaba phongdorakle karamba sarkar gi policy na street vendor sing talibano mangjong na street vendor sing da khangan riba karigino town vending committee semduna street vendor singi yaifanaba gi damak thabak paikhatuna street vendor singbu survey tawduna saktak se pigadabani Street vendors sing saktak se piduna control to hodrabade hena sathiba pibam ama soidana oriklagani haire Sarkar na lokotpam thokpa thabak sing loidriba phawba street vendors singi mathakta awaba pibiganu haina appeal tawrakle tongan ba street vendors singi lup singna khanaraba matungda hauji oirakliba asigi matangda warip manga lawre haire warip singadude Manipur lengakna Street Vendor Act 2014 gi makhada Manipur gi street vendors singi yaifa thorang khudakta paikhatlu street vendors singbu survey tawduna saktak se piu ima kaithel ahungi mathak ki ahangbada street vendors singi mafam ohenbiu Khumbal Lampak ISBT gi mayoknabada athuba matamda ima kaithel sagatlu street vendors singi kudong saba sing phangalu haiba warip singne District Police Commando Imphal West na Lamlai Bazar area da thiba humbagi thabak chathabada Pripak Progi Sinam Subhash Chandra alias Joy Chandra Kauba Ingau Rok Awang Lekai dagi mi ama fare hare amarom da Imphal East District Commando na Ketrigau
Rahamania ground Tiba Humbagi Tabuk Chatabada, Mohammed Saddam Hussein, alias Angang Kaubat Aikun Mangaram Suraba Imphal Iski, Manung Chanba Ketrigao Savan Lekai Dagi Mioy Ama, 9mm pistol Ama, magazine Ani, Kapayari Bat Nongmai Maru Aniga Korana Fagat Haina, Police ki Piaro na Tador Pachero Amana Kangalakle. Hauziga Tema Brampton Lobjet. A magic mix of chocolate and vanilla marble cakes from Winkies, the cake specialist. Nati chat lagi ba? Please ay chat lagi ba? Target cake season na loy krabadi. Adu di ma. Amo hana una panglaro. Asum taw na mango season na chat krabada. Adung hai na Winkies mango sushi roll su. Adung panglaro. Kange dana. Winkies mini Swiss roll ang bulak laba. Nama slow motion adum oil. Punsibu Winkies am tadi piu dana. Papa, quick zone gidi tatatis college di. Mamal suma pang kuding jam mana yo suma ngaro pista salabni na. Ado suma takta superlink footing gi offer me amon piri sidi. Tas electric run no sin bagum na yo tisin bayar. Dudi sanagi mohut yang na sin bayar andre. Winkies mini Swiss roll ang bulak laba. Nama slow motion adum oil. Punsibu Winkies am tadi piu dana. Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu June thagi GSTR 3B return file tawbagi aroi banumiti lakliba July gi tang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur. Nati chat lagi ba? Please ay chat lagi ba? Election gi matam loy krabadi. Adu di ma amo una panglaro. Asum taw na mango season na chat krabada. Adum hai na Winkies mango Swiss roll su. Adum panglaro. Kange dana. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Break matunga memu taram nokchare makata pauda Organic farming ki matang da awareness program ama chongtham community hall da pangthokre Mission Organic Value Chain Development for Northeastern Region Agriculture ki makada pangthokpa thoromaduda Mission asigi Nodal Officer S Radha Pyari Devi amade Soraisa Manihana maru oibe mesingona sarukya ke thoromaduda organic input sing yenthoke Development Agriculture Government of Manipur na Lekha Lokol Lomi Love Imphal West na sinduna pangthokpa thorom aduda Lomi Yangkhaina sarukya ke National Integrated Forum of Artists and Activists NIFA Manipur branch ngasi Singjamai Chinga Makhada laiba Laimeol Art Center da launch tawkre Tharamaduda NIFA India gi founder chairman Pritpal Singh Panu NIFA Manipur branch ki president KV Sharma Laimeol Art Center gi president S Tomba Mitei amadi ECO gi president S Shama Devi na maru oiba mesingona sarukya ke Safe Environment Haiba Pandamda Airport Campus da laiba JK Rifles Tulihal Company ge sponsor makhada gari da laiba Glory School na sinduna mahiroi singi layek pa sangdamnaba ama school da pangthokre ngasigi layek pa sangdamnaba aduda school asigi mahiroi class 3 dagi 10 fawbada laiba mahiroi yangkai taret na sarukya ke Siko Sonai Masalo Shangi Thopuna ba mioi taramathoi amade advisor mga khankre haina Siko gi cherola mana khangalakle Oinam Nilubu President Amadi KS Krishna Mohanbu Secretary General Oina Khankre. Hauzik Maroi Pau Amuk. Muslim Organization Kharana Mitop Khandok Pagi Thabak Chathaba Hokre. Hauzik Pau Gi Oina DSTV na Pizza Pau Matang Solution Jare Miang Tabiri Basingwam Kahana Khurumjare.